Good morning. Ngasigi card ki message hapetang yang minar se ko. Ado ngarang dang aina hapetang comment nama kay mathagat pa do manabagi wanate ko. Manabay wanate it's about self respect ki matang ni ko. Hadi mi mana akoy da kainom na adumaina hairak pa matamda aduda hadi khumba masu yam darkar oi ko. Sisu kaino ni ko ina haise hadi ai gi oina kaino tawbagi wanata bida hadi mayam da su message ni ko hadi ni pi ngai oiro natraga pa ngai oiro hadi Thabak ama tawa matam sida hai tare haidi aingonda aina tawriba thabak tuda haidi mi duna haidi pull down tawba nataga demotivate torokpa matam da answers pi basu yam darkar oibani ko akoina panda lei matam sida mayam mar thabak taw matam da haidi aduda survive tawge haragadi akoi su khatang fight tawba ma darkar oiba sida amuk leina ko haidi yamna immature oiraga aina tawrokpa natte thabak se matam kai thoga nungtigi haidi regular oina haidi yamna wakhan nungayen hairpagi damakta it just a thought process to change tawna bagi damakta ai dis hem bane message se pi bane aduda haidi negative khatang haidi energy ne badu do phatta bane badu do negative energy natraga negative kainoma message ama laido lahaning da bagi damakta aina share tawbani ko ado suguma nonsense e khatang tolerate tawde ko haidi ai goina hairaga di ai gi life ki kaino ni ko sisina haidi ai sumaina mina kaino hairakpa se ai nonsense tolerate tawde aduna ne ko aina haido haidi manaba manataba adugi di kemta kaino tawde kanano kaino ai daka oide ko mi do adu darga su aina mamang do haide yingda di yengano aduna bu ai subscribe taw kaina nongta haida bane aduduna haidi kana ye khangaga di haidi dum taw sanoba dum haidi aina kanamta da haidi adu tawbiram nongta haide na yam kaina aduduna haidi thajaba mi haidi sida afaba message ama pibada haidi shauningi ba mi se karamba mi no sinida afaba message ama oiro haidi like khoirambada haidi sigi numichida sigi pungfam sida ishor da si katlo haiba sida haidi kari phataba message aina spread tawrage sinida ado sida yam nungaitraga di haidi karamba kok no ko ado ayuk sida yam kanna so haining de ko ado aduna matung manaw hadi tawbirakano ai gida ko yening just ignore it ado du mayam to loi site ta thamgra se ngarang gi ne ko aina hadi ngarang hogre loi gre du gi pot to ko ado hai petang aina mayam da hadi thank you support tawbirabagi damakta aina thagapa matam du da hadi mi du da hadi mayam du gi hadi point of view thambirakagi damakta adu gi damakta thank you ko ado sida dum khange ama tholakpa matamda ai gi damakta haidi chama thole haibase haidi kino taw matam sida ko site lobi bagi damakta aduduna ai khange dum haidar aina tawriba thabak se haidi I am going in a very right track haibado adu khangjare ko sai thanda haidi ai phataba site amada chatpa nate haidi afaba spread tawge na to ka tawjarapani ko ado le kautho ase yare ai su kawre ngasi card message hai petang yeng minar se ko card number 1, 2, and 3. New moon ge manifestation ge ai horen adum share tawrage video number di loire ko to ke to boya ba ha bado ko handaki keno se irai numit se do ko ado sida ahamba khanba ko ahamba ngai se hojik se haiti ko life se change dum la angani ko haidi na hangi ga haroga di hojik se life se change am la angani haidi leiramba kaino do dagi hengat padi oi aduga hengat pasu oi aduga mina adum appreciate to ba aduga plus khara mana su khatang yingjan ba khot su dum tawba hai tare ko haidi aina tawri ba thabak sida ado sida ko haidi afaba rom da lakani ko lakadori matam sida afaba rom da change lakani ko aduga ani suba se kaino masum khanba leiraga di ngasi se kaino ma khanba kaino ma tawge khot ke kaina khal leiraga di ko chatlo tawo ko haidi hobada kai ba kem kai de ko aduga ahum subagi sina haidi celebrations ki type da tawe ko gathering gumba khopa dumaina gumba le biram gani ngasi ko mi punba natraga haidi friend circle gumba da haidi leina ko haidi imanabi ngai punba lohomba khopa adumaina hai tare ko kind of gathering oina hai tare ko aduma leire aduga timing afaba se ayuki pung 5 ga minute 53 dagina pung 9 ga minute 13 pawum leire aduga 8 ga minute 53 dena pung 13 ga minute 32 pawba adui matungda amaga minute 58 dagina pung 3 makhai pawum leire ko
aduga taruka minute 13 dagina pung 13 ga minute 16 phawba ma lere ko sisina ngasigi timing afaba ko ado ngasi yumja gaisani na ko yumja gaisa se green color gumba set piyo ko ado sida lere ngasigi card ki message ko thank you